Hai, khomjari मैमबू मैम ngasi nusa sagala'e nongsu khara lepkhare aduna ising ase loina handagre bako khungbudi ising leiri aduga maningda khitang leiri ataidi loi handagre ising nungaire aduna khasalla laabani do mai mitte de khara yega ba koire aduna kha kere aduga ngasi sidine chutti ni na ko ngasi bo chutti ne ba chutti laukthokre aduna khoi ngasi usoi uti cha do ni mukor uti usoi hapchallaga ado yang halake aduga koi haino su kyam yam he iba khambra hujik tombana ado khuyam mane thumom bithali yang halake one man yeune yamdra es manang wadi khunung siamani bo yongdo koi haino yam tumi tin cha de na hai re mama chon ai chon thamurage lumbana loy ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯈꯨꯆꯥꯎꯁꯦ ꯑꯗꯨ ꯍꯦꯟꯅ ꯐꯖꯕꯅꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯆꯧ ꯑꯆꯧꯕ ꯐꯖ ꯐꯖꯕꯅꯤ ꯃꯩ ꯇꯥꯔꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯑꯩꯌꯥ ꯌꯥꯝ ꯁꯥꯏꯅꯦ ꯍꯧꯖꯤꯛꯁꯦ nong chuba pagalakpagi amuk sagal'e tap tapna pabungsu masa khara ngamde mamai ga ipom pome ma san maitri natra मैम अखोई पुखरी की मनिंग की कंडीशन है ये मुझे लाओ अमु इसिंग जे लोई कंगबुदी कंगधाग्रेबको पुखरी सिबुदी अदुम आगी इसिंग लेजाबा अदई हुजिक येनम खरा अमु देल लोइसे लाओ मैम yenam jaina loi len thale bako ma se yamna nan ising yam thungramni na patlak to male khui khuidare eba aduna loi len thale अयुक सिदी संगोम गा चंबा खराम गा औबसे सी वइन चान मैम हुजिक उती तौरसि लाओ उती असंग मबुदी नते नॉर्मल उती दो sina ne ngarang usoi ne ba hambra tu se ai sida ina plastic manung na hapchalaga fridge ta hapchan thamini akan ba part to akan bai di yam kan banatte tho tho law bu na ngarang kang su cha kre ba kon thang da du sina terone kitang kitang maning mairam do lai de athot pa part to lawri ba sida soi se manglan ama na pesa pai bagi se ka khaido ge somda yam thina phajana mulamme se uje to mo tadribra si mulle bajana suda daga hapchal lage ko hoitrok tang hapga si oladi mai tawra ani dana sing hak thammane ba ko gongon chorak pa se hak smai thammane ba aduga ne sok tawgrani lore ora jik tawdoni maroi yai doni yong map aduna sing leire yanam nakupi morok akangba tespata aduga siga morok atekpaga aduga sina laikhaman manane ba horen solam dai hapani sidi tawrasi usi babagi jira 5 poron hap khre tespata lam lage morok lam lage yana ngauri de pitik pitik tilhau yanam jegara tilhau wai yanam jegara kara agane kana sok tawani yanam jegara kayara ewe akla yanam jegara chiu lao là cái gì chiu oh my god muốn chạy trở lại cái đó cái giải cái mình trở lại là rồi na
ꯑꯩꯈꯣꯏ ꯂꯩꯈꯃꯥꯟꯁꯦ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯒꯤ ꯁꯪꯂꯤ ꯇꯧꯅ ꯄꯥꯈꯠꯅꯕ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯂꯣꯏꯔꯦ ꯈꯠꯄꯅ ꯊꯠꯂꯒꯦ ꯃꯣꯕꯥꯏꯜꯗ ꯇꯣꯃꯦꯇꯣ ꯆꯠꯅꯤ ꯁꯦꯝꯕ ꯌꯥꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯤ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯃꯥꯏ ꯇꯨꯝꯅꯔꯦ ꯑꯩꯈꯣꯏ ꯍꯥꯏ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯔꯦ ꯍꯥꯏꯅ ꯐꯠ ꯍꯧꯒꯠꯂꯛꯏꯅꯦꯕꯀꯣ ꯐꯤꯔꯣꯜ ꯂꯧꯁꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯒꯤ ꯃꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯅꯣꯡꯁꯦ ꯖꯝ ꯆꯨꯊꯔꯛꯑꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯅꯤꯕꯣ ꯑꯩꯈꯣꯏꯁꯤꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯑꯗꯤ ꯇꯜꯂꯅꯤꯗ ꯈꯤꯇꯪ ꯆꯨꯔꯗꯤ ꯁꯥꯕ ꯏꯪꯊꯅꯕꯒꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯅꯣꯡꯁꯦ ꯑꯃꯨꯛ ꯁꯨꯃꯨꯈꯩ ꯂꯥꯛꯑꯦꯅꯦ ꯇꯣ ꯍꯥꯏ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩ ꯆꯥꯛꯁꯨ ꯈꯔ ꯂꯥꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯣꯠꯁ ꯆꯥꯔꯅꯤ ꯅꯨꯡꯗꯥꯡꯁꯦ ꯑꯣꯠꯁ ꯆꯥꯔꯦꯕꯀꯣ ꯆꯥꯔꯦ ꯍꯥꯏꯅꯦ ꯁꯣꯝꯗ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯅꯤꯅ ꯑꯩ ꯈꯨꯠꯃꯛꯅ ꯊꯣꯡꯉꯝꯅꯤꯅ ꯆꯥꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗꯦ ꯑꯗꯣ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯦ ꯀꯟꯇꯤꯅ꯭ꯌꯨ ꯆꯥꯛ ꯆꯥꯁꯟꯕ ꯅꯨꯡꯗꯥꯡꯗ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛꯀ ꯑꯣꯠꯁ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯆꯥꯒꯦ ꯇꯧꯔꯦꯕꯀꯣ ꯄꯥꯕꯨꯡꯁꯨ ꯃꯕꯨꯛꯀꯗꯣ ꯀꯪꯊꯣꯔꯛꯑꯦ ꯃꯥꯁꯨ ꯆꯥꯕ ꯍꯦꯛꯇ ꯌꯥꯎꯁꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯥꯔꯅꯤ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯏꯁꯤꯡꯁꯨ ꯀꯪꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯔꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯂꯥꯛꯑꯦꯕꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯋꯥꯆꯦꯞꯇ ꯒ꯭ꯔꯨꯞꯇ ꯊꯥꯔꯛꯅꯔꯛꯑꯦ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯊꯥꯔꯛꯑꯦ ꯍꯌꯦꯡꯁꯦ ꯁꯇꯔꯗꯦꯅꯤꯗꯅ ꯍꯌꯦꯡꯁꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯁꯨꯇꯤꯅꯤ ꯍꯥꯏꯅ 1 ꯖꯨꯟꯁꯦ ꯁꯨꯇꯤꯅꯤ ꯑꯗꯨꯅ ꯁꯟꯗꯦ ꯑꯃꯁꯨ ꯁꯨꯇꯤ ꯂꯩꯔꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯁꯦꯡꯗꯣꯛꯀ ꯁꯦꯡꯖꯤꯟꯈꯔ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯐꯤ ꯑꯃꯣꯠ ꯑꯀꯥꯏ ꯅꯍꯥꯟꯗꯩ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯕꯒꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯁ ꯇꯜꯂꯤꯗ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯗ ꯄꯣꯊꯥꯕꯒ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯏꯁꯤꯡꯗꯣ ꯇꯧꯔꯒ ꯁꯟꯗꯦꯗꯨꯃ ꯑꯃꯨꯛ ꯐꯖꯅ ꯕ꯭ꯂꯣꯛ ꯅꯝꯃꯅꯦꯕꯀꯣ ꯑꯗꯨꯒ ꯃꯟꯗꯦꯗ ꯑꯃꯨꯛ ꯍꯥꯄꯛꯑꯅꯦꯕ ꯑꯗꯨ ꯂꯣꯏꯔꯗꯤ ꯁꯨꯇꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯈꯤꯕꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯐꯝ ꯃꯌꯥꯝ ꯑꯃꯗꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡꯁꯦ ꯆꯥꯎꯕ ꯑꯝꯇ ꯂꯦꯞꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯅ꯭ꯌꯨꯁꯇꯁꯨ ꯌꯥꯝ ꯎꯏ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯌꯥꯝ ꯎꯏ ꯃꯅꯤꯄꯨꯔꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯀꯣꯛ ꯁꯥꯏ ꯑꯩꯈꯣꯏ ꯁꯤ ꯈꯤꯇꯪꯗ ꯆꯪꯉꯛꯄꯁꯤꯐꯧꯗ ꯈꯨꯐꯧ ꯌꯧꯄꯣꯠꯇꯦ ꯑꯗꯨꯐꯧꯗ ꯍꯦꯛꯇ ꯀꯣꯛ ꯉꯥꯎꯕ ꯖꯥꯠꯅꯤ ꯆꯥꯏꯗꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯑꯗꯨ ꯏꯁꯤꯡꯁꯦ ꯄꯤꯛ ꯄꯤꯛ ꯊꯜꯂꯤꯗꯣ ꯎꯕꯗ ꯐꯖꯅ ꯅꯨꯡꯉꯥꯏꯇꯦ ꯑꯑꯣꯏꯕ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯃꯤꯟꯅꯁꯤ ꯀꯩꯗꯧꯕꯗꯤ ꯉꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯤꯟꯅꯁꯤ ꯌꯥꯡꯅ ꯏꯁꯤꯡ ꯀꯪꯊꯈꯤꯅꯕ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯩ ꯑꯣꯠꯁ ꯌꯦꯡꯍꯜꯂꯝꯒꯦ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯑꯣꯠꯁ ꯆꯥꯕꯁꯦ ꯑꯗꯨꯒ ꯃꯦꯗꯝꯅꯁꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯦꯗꯝ ꯑꯟꯖꯅꯥꯅ ꯍꯥꯏꯕ ꯑꯩ ꯀꯩꯀꯩ ꯆꯥꯒꯦ ꯍꯥꯏꯅꯅꯦ ꯑꯣꯠꯁꯇꯣ ꯑꯗꯣ ꯑꯩꯅ ꯑꯣꯠꯁ ꯆꯥꯏꯁꯦ ꯁꯤꯒꯤ ꯈꯖꯨꯔꯁꯤꯃꯒ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯄꯦꯀꯦꯠꯁꯦ ꯑꯩꯅ ꯁꯤ ꯕꯣꯇꯜꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯁꯣꯝꯒꯤ ꯕꯣꯇꯜ ꯑꯅꯤꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯂꯩ ꯀꯛꯆꯤꯡꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯃꯤ ꯀꯣꯏꯆꯠ ꯆꯠꯂꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯃꯤꯛꯁꯆꯔꯁꯤꯃꯒ ꯍꯥꯞꯆꯤꯜꯂꯦ ꯑꯁꯤ ꯉꯥꯛꯇ ꯆꯥꯕꯁꯨ ꯇꯜꯂꯦꯕ ꯑꯩ ꯑꯗꯒꯤꯗꯤ ꯁꯤꯅ ꯑꯣꯠꯁꯅꯤ ꯑꯁꯦꯡꯕ ꯑꯣꯠꯁ ꯀꯔꯤꯝ ꯌꯥꯎꯗꯕꯤ ꯄ꯭ꯂꯦꯟꯗꯣ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯁꯤꯒꯤ ꯃꯤꯛꯁꯆꯔꯁꯦ ꯂꯣꯏ ꯌꯥꯎꯕꯤꯁꯦ ꯑꯊꯨꯝꯕꯤ ꯀꯩꯀꯥ ꯌꯥꯎꯕꯤꯁꯦ ꯑꯗꯨꯒ ꯁꯤ ꯇꯧꯔꯒ ꯑꯗꯩ ꯂꯐꯣꯏ ꯍꯥꯞꯄꯁꯨ ꯍꯥꯞꯄꯤ ꯂꯐꯣꯏ ꯍꯥꯞꯇꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯁꯤ ꯁꯦꯝꯕꯒ ꯇꯟꯖꯜꯂꯛꯇꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯁꯦꯝꯃꯒ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯁꯨ ꯇꯝꯕ ꯑꯝꯇ ꯉꯝꯗꯦꯅꯀꯣ ꯑꯗꯨꯅꯕꯨ ꯁꯨꯇꯤꯒꯁꯦ ꯄꯤꯊꯣꯔꯛꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤꯕꯀꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ